Lakhipuronline puthokchaba January gi tang 22 ningthau kaba numit ki Khomjinba Pao tabirasi ahanbada maroi pao jiribam lamtai khuno mitei khulda sakhangdaba singna ngarang ayuk nongmai amadi bom kapsilakre Goa Manipuri Mitei Association na yangkai nithoi suba Manipur Foundation de Goa Raj Bhavan da pangthokre tongan balup kaya na makata na APSC ki combined competitive exam da maik pakrakrapa singda harau tem phongdokre Greater Narengi Manipuri nupilup haina mingthonba anobalup ama semkre amasung Dharmanagar da Lairen haina mingthonba art gallery amasung artist studio ama hangdokre Hauzik mapungoi papau tabirase Manipur state asigi lairiba district singi manungda community suna lairiba Jiribam district asida Manipur da thokliba irang sing asigi mami tadana matam kuina lairurubagi matungda January gi tang 12 ngarang ayuk pung manga khara helakpa aduaida masak khangdaba singna Jiribam gi metei khun ama oiriba lamtai khunauda nongmai amadi bom yauna kapsilakpadagi khunja sing mipai bapokna khre hairi thodok asi tabadagi Jiribam dagi Jiri Police ki DSP Sanasam Gaurachan MPS na luchingba team amana mapamadu da changsindana yangsinkre loinana Jiri Development Organization JTO ki Mihut Singh changduna khunja singha punna mipam pangthoktuna wari sanakre ngarangi thodokasi lamtai khunauda khunja singbu ngaktuna leiriba CRPF ki patrolling chatpa hek loiselakpa duaida nongmai amadi bom kapsilakibani haina Jiri News Network tagi phangba pawasina haire thodokasi gi matangda Jiri Development Organization ki President E Dewan Singh na Paumi Singh da haikibada lamtai khunauda nongmai kapsilakle haibedagi Jiri Police ka loinana mapam asida laktuna khunja singha wari sanabani Jiribam district asida santi thugaiba tawbiganu haibana chingba wafam kaya phongdokhi Nazar matunda koi supra insurance ka pibire sina maram warganda masi bothok to production sigi maram da koi DC level na ba office ki official singa supena koi halam tunga koi program yang ba se koi kandaru ni kandaru matunda koi laiba strength singa si force ki laiba paramilitary forces state force ko strength ngani ni ai ba koi jini da yam lam na laiba maram lami tu sada myam laibini na haiba pochi ko president hangalan dingi ono lena na prajasin sisu kari to ya bi ha to ko nazaragani lena na haiba boxing asi matungda boxing asi lamza haiba karam kabaina ko kimno haiba pochi asi ko police amdi ko ba district administration si na chizin hazab du thame lena ayo positive jala matunda ko da bari ya ge habi ko hamdage lena kari ba sumo ko matunda mutolo targadi ko jiri da lai ki se ko tar ko lamtai kuno club ki president Yurembam Sanjoy na Paumi Singh da haikibada asumna nongmai kap asi ngasiga tharaga homrak sure mamangda dukan amadasu nongmai kap ki balaikre kun ngak riba CRPF na duty loiduna halakpa matamda nongmai amadi pom yauna kapsilambani haike borobekra police station asidasu award pakya lairi maramaduna Manipur gi CM na bideng changbiu haina phongdoke ini kungaw sai sa thok pasida kanoni akoi ha na mamang thok re irang se dukan kapsalam yaw re abogi siga laiba lambi se makhala gi kanoni ko kapsala ko hadak sina ahum su basi de kanoni akoi ayuk sida kapsala ko se men oina akoi CRPF ki akoi duty tabiri ba akoi central force ki aitare moi kanoni sida moi pung mari bok se moi gi duty se loi ga hangi bagi timing sida moi na kapsa sumaina khudong chab sida ga kapsala ko asi pose hamsi ki akoi gi khunja sing gi site tagi hajin ngusina kai kapsala ino moi kapsala ise kano moi bom yaure mo doidi moi automatic gun haigadra moi no moi ron manga to kapsala asina lairiba khunja sida akoi di just kano khunga ko di kano ne aina lai ju kano ama pai banate local laisina moi ka khoi ga thingna bagi kano lai tamnina aduna men oina khoi gi ji mathau dai di akoi gi lairiba award pa akoi gi central force ki su laira akoi gi men akoi gi state force si kano se aje je borobera police station je su akoi gi police ko oina men power
yamna askon bakal lai haidi mi wat panina aduna koi si honorable koi ki pung CM so si ko si koi ki ji kudong so thoi ba so site gi haijading wadi asomda so yam kana tawi asomda yeng sanda maina koi ki lai ri ba ji bangi borobega subdivision sida koi ki station ji so koi ki lai ri ba personal se missing helen ba kanoma thamiduna koi kanova yam je sida ingna chingna leitana lai haira gadi force kanoma yam je koi thajuna koi na secret oire haiba kanda koi siga leiba ngangani natra gadi ngasi thoiba thongda heng thulakpada koi si haji haji su ngasi dagi mamsalak pasidagi ma event leiba mayam khunjam yam ju mi paina ba koi phau gadi aduna state force ki kanoma koi central force ki kamyam sina ahen ba kanoma thulidra gadi koi ki haji haji leiba kanoma si yam na wana thokani lamtai khunou club ki finance secretary soibam rajesh singna sumna hai ayuk pung manga rom taba matamda CRPF singna duty tawraba matungda sakhangdaba singna nongmai amadi pom kapsilaki khunna sida khundari ba khunja sing awaba taduna leiri masina maram oiraga state forcing matik chana sinabiu haina mahakna phongdokhe ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤ ꯁꯨꯃꯥꯏꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯃꯈꯣꯏ ꯈꯪꯍꯧꯗꯅ CRPFꯁꯤꯡ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯆꯠꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯋꯥꯕꯗ ꯍꯧꯖꯤꯛꯁꯤ ꯇꯥꯅꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯍꯥꯏꯕꯕꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄꯤꯍꯜꯂꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅꯁꯨ ꯈꯔ ꯇꯥꯏꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯂꯩꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ Hꯧzik Manipurda chathariba irang asida Manipur state ki district ama oiriba Jiribam district da ayuk anganba pung mangarom tabada Jiribam district ki lamtai khunauda sakhangdaba singna nongmai round ke kapsilakhi amadi bom manga taruk amasu langsilaktuna pokhairaki asigumlaba sakhangdaba singna chatharagliba thawong asida khunna sida khundariba nupi angang pumnamak mipaina duna chenaki loinana kharanigi mamangda meitei ki dukan amada sakhangdaba singna nongmai maru kaya kapsilamba adusu kanamatana Pikide asina maram oiraga kunasida state forcing matik jana thambiu haina khungi mera paibi luchingbi M Rasesori na phongdoke Panarayam siya nasi matik jaba forcing thabina haiba mioi singa si dopi tuna hadi dopi na ba hadi akoi lei gafam subu nasi sebina ba matik jaba force thabina ba state ko hadi dai ba sia singa ngai sina Adi matai dua ina lain deh, adi na mau ina tapi kamu tu dah, sudah hari baru mio sini sangat kapi, sih sebenarnya keren di mamang tu, aku di dukan, mereka di dukan amda, mari mengapa kami, masih bawa tu masih karena no, karena harus sekarang tu hidup dia, adi na aku kamar tu aku masih kalau lain tu, asih, aku macam dah hidup dia. Madi jaba force thambiu state force apoi bolam dialo na ngapi sinu ajo apoi sahadat Goa Manipuri Meitei Association GMMN silangduna janghini thoi suba Manipur Foundation de Goa Raj Bhavanda ngarang January gi tang kunma thoi da pangthokre tawrom aduda Governor Secretary MN Rao IAS kaloinana atei sakna reba mioi singna sarukjaki panbayai lising amaga chamapan humbutrani thoi gi numit asida Manipur Bharat ki mapung phaba rajya moiki Goa Manipuri Meitei Association ki President Bimol Kaisamna Thorong Mari Lenana Manipur Puari ki Samlappa Warol Thamki Amadi Manipur da thokliba tangdu leita da phibam ase mahausa ki phibam da hanjilaknaba apil tawki Governor Secretary MN Rao IAS na Thorongga Mari Lenana wapum kaya phongdokhi MN Rao gi mapam da Gita Sri Singna Phajaraba leicherong ama aduga Moirangtem Rasesori na Sol ama khudol tamki Thorom asibu silang na nabagi tanja ama pibibagi damak Goa Governor's Office da Goa Manipuri Meitei Association gi maiketagi Bimol Kaisamna thagachaba phongdokhi Manipuri Sahitya Parishad Assamna handaki APSC gi exam da nipunitoi suba mafam kanduna mai paklakiba kunai asigi yamnamak chauthoksiningai oiraba Sonai Mongolpur dagi haurakhiba hojikna Silchar Tarapur da leiriba Maibam Manglemba amadi Maibam Ongbi Georgena Devi gi machanupa M Bikramjit Khumancha
amadi Berakhalgi Oinam Omorendra amadi Oinam Ongbi Ibemlei Debigi Machanupi Oinam Oninditana APSC da Assistant Account Officer oina mai paklakibada nat ki oiba charei fi huktuna harau nungai pa phongdok pagalina ikai khumna sakre thoromasida Manipuri Sahitya Parishad Assamgi ex General Secretary amadi ex Vice President oiramba loinana Samaj Sebak Manohar Mayum Surya Kumar Sharma Parishad ki Lakhipur District Committee ki President Y Nadia Chan Parishad ki Secretary oiramba L Manglemba Singh Manipuri Sahitya Parishad Assamgi General Secretary Kumuzam Dhiren Parishad के सेक्रेटरी के चंपालाल परिषद के सिल्चर ब्रांच के प्रेसिडेंट वाई प्रफुल्लो अमदी परिषद की मिहुट सिंह ब्रजो सिंह कृष्ण भल्लभ एल जॉय कुमार मुनिंद्र सिंह ए चांदवनी नचिंगबना सरुजाकी Singirbon GP Bodina Silang Dunangarang Cooperative Bazar Singirbon Kasarda Handakta APSC ki SCS rank Humbunitoy da Mai Paglakraba Singirbon Maning Lekai gi Ningombam Ranabir Butaram Nokre Singirbon GP President Demakana Mipamapoi Kibathoramda Jiaul Islam na Taram Nokpagi Warul Thamki Tongan Balup Singi Maigitaki Achamba Kudol Pot Piduna Ranabir Bu Harautem Noki Mipamda Tahir Ahmad Chaudhuri, Accountant, Lakhipur Education Block, Tahir Sajabam, Manager, Union Bank, Silchar, Rahim Uddin, Headmaster, Union High School, Dologram, Mahibur Rahman, Headmaster, Model High School, Jamaluddin, Headmaster, Singirbon High School, Amadi, Ingudam Nilbir, Principal, PK College na Chingba na Thorum da Wangangki, Ningombam Ranabir na Mahakna Exam Masigitamak Honajaki Bagi Matangda, Nahasingda, Mitmai Panganba, Wapam Kaya Tambiki, Thorum da Ningombam Ranabir ki apokpi Ningombam Ongbi Marathon Susarujaki, Aroy Bada Demakana Tagatwahi Piki Bagalunana, Thoromatulisinki. Greater Narengi Manipuri Nupi Loop Haina Mingthonba Anuba Loop Ama Hauki Bathangze Numit January ki tang 18 da semkre Narengi Magazine Pathar Kwari Amadi Sadgaw da leiba Meitei Ima Indol Singi Oiba Nauna Semleba Loop asigi President Srimati Madhumala Debini Aduga Secretary na Huyam Ongbi Binodini ni Miphamasi S Susmita Sarmana Silang duna pangthoki bani haina Greater Narengi Manipuri Nupi Loop ki Secretary Huyam Ongbi Binodini na khanghalakle North Tripura District ki ahanba oina Dharmanagarda Lairen haina mingthonba Art Gallery amasung Artist Studio ma Meitei machana hangdokre Gallery amasung Studio asi saknairaba kabi Somor Chakrabortina Ribon kaktuna hangdoki Thoromda Manipuri Sahitya Parishad ki Ahibam Robindra Kumar na Chief Guest oina sarukjaki Gallery hangdokpaga luinana numit 6 ni chatarakiba Art Exhibition ama January ki tang 10 loisinki Master of Fine Arts Manobendra Rajkumar amasung Master of Visual Arts Maisnam Renuka Devi Anina Sinduna Dharmanagar Algapur da hangdogliba Gallery amasung Studio asi Thangja amasung Nongmaijing natana nungthil ki pung 3 dagina pung 6 phauba hangani hairi Gallery asida art decoration painting sculpture statue na chingba art ka mari leinaba thabak toba yagani haina Agartala dagi phang paw asina hairi Nungairaba Pao Khu Tang Chikpa Nerve ki anaba Khwang Yanglin gi anaba Brain amadi BP stroke oiruba singi anaba kayabo Digital Clinical Magnetology Scanning Therapy na layeng ba yahale Layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsing birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 12 dagi nungthil gi pung 1 phawba layeng jari chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Aiming nung siwaw kowe mama ay khutse obusoy na thangat pa khubal pa ngamombe mafom siga ane suna lagudei ngasi thangat pa ngamme আমার নাম সুশান্ত বণিক বাসা শিলচর আঙ্গেরখারি আমার স্পন্ডাইলাইটিসের প্রবলেম ফ্যাটি লিভার আছে আরো অন্যান্য সমস্যা আছে বিগত 3 দিন থেকে আমি স্যারের এখানে ট্রিটমেন্টে আইতেছি আমার পরে অনেক
মানে পার্থক্য অনেক আরাম পাইছি আমি ট্রিটমেন্টটা আগে তো এরকম পাইছি না তো স্যারে একদিন অ্যাড দিছিল অ্যাড দেখে আমি তার লগে যোগাযোগ করছি এখানে ভালো তার সিস্টেম ব্যবস্থা আছে আর ট্রিটমেন্টটা যেটা মানে পার্মানেন্ট কিওর হওয়ার এটা ন্যাচারোপ্যাথি ট্রিটমেন্ট ভালো ট্রিটমেন্ট এটা আমি আরাম পাইছি अरोइबदा मरोइबा पाव अमुखन्ना जिरिबाम लमताई खुनौ मितै खुलदा सखंगदबा सिंगना ngarang ayuk nongmai amadi bom kapsilakre गोवा मणिपुरी मितै एसोसिएशन ना यांखैनि थोइ सुबा मणिपुर फाउंडेशन दे गोवा राज भवन दा पांगथोखरे तोंगान तोंगान लुप कयाना मखाताना APSC की कंबाइन कॉम्पिटिटिव एग्जाम दा माइक पाकलक्रबा सिंगदा हराव तेम फोंदोखरे ग्रेटर नारेंगी मणिपुरी नुपिलुप हाइना मिंगथोनबा अनोबलुप अमा सेमख्रे अमसुंग धर्मनगर दा लाइरेन हाइना मिंगथोनबा आर्ट गैलरी अमसुंग आर्टिस्ट स्टूडियो अमा हांगदोखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare